ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯕꯕꯥꯅ ꯍꯥꯏꯕ ꯑꯩ ꯇꯧꯒꯦ ꯍꯥꯏꯕꯤꯌꯨ ꯕꯕꯥ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯋꯥꯍꯩꯗꯨꯗ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯈꯤ꯫ ꯍꯥꯏꯌꯨ ꯕꯕꯥ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪ ꯇꯁꯦꯡꯅ ꯑꯩꯒꯤ ꯋꯥ ꯇꯥꯒꯗ꯭ꯔꯥ? ꯇꯣꯃꯥꯜ ꯆꯪꯁꯤꯟꯗꯨꯅ, ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯔꯥꯖꯦꯟ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯊꯧꯕ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯂꯩ꯫ ꯇꯣꯃꯥꯜ ꯅꯣꯛꯐꯦꯠ, ꯑꯩꯁꯦ ꯃꯤꯇꯣꯞꯅꯦ ꯍꯥꯏꯕꯁꯨ ꯈꯪꯏ, ꯌꯥꯔꯛꯑꯣꯏ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯊꯧꯕ, ꯑꯩ ꯋꯥꯔꯧꯗꯦ, ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒꯦ꯫ ꯊꯧꯕꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯖꯗꯨꯅ, ꯕꯕꯥ, ꯑꯩ ꯋꯥꯐꯝꯗꯨ ꯌꯥꯖꯔꯒꯦ꯫ ꯔꯥꯖꯦꯟ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯇꯣꯃꯥꯜꯅ ꯇꯞꯂꯛ, ꯍꯥ, ꯑꯁꯦꯡꯕ? ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯐꯝꯁꯨ ꯅꯈꯣꯏꯅ ꯉꯥꯛꯄ ꯇꯥꯕꯅꯤ꯫ ꯔꯥꯖꯦꯟꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯇꯣꯃꯥꯜꯁꯨ ꯉꯛꯅ, ꯀꯔꯝꯕ ꯋꯥꯐꯝ? ꯊꯧꯕꯗꯤ ꯔꯥꯖꯦꯟꯗ ꯋꯥꯔꯧꯅ ꯌꯦꯡꯉꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯊꯝꯕ ꯌꯥꯔꯣꯏ꯫ ꯍꯥ, ꯀꯔꯤꯅꯣ? ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯗꯨꯕꯨ ꯀꯔꯝꯅ? ꯃꯗꯨ ꯆꯠꯅꯕꯤ ꯅꯠꯇꯦꯅꯦ꯫ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯏꯐꯝꯗꯁꯨ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤꯅꯤ꯫ ꯅꯨꯄꯤꯗꯣ ꯃꯄꯥꯟꯒꯤ ꯒꯦꯁ ꯍꯥꯎꯁꯇ ꯊꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯐꯣꯔꯁ ꯇꯧꯔꯛꯄ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯃꯁꯤ ꯌꯥꯔꯕ ꯅꯣꯏꯅ ꯍꯣꯡꯉꯨ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯍꯣꯡꯒꯅꯤ, ꯅꯠꯇ꯭ꯔꯕ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯇꯣꯃꯥꯜ ꯃꯇꯤꯟ ꯌꯣꯠꯊ ꯔꯥꯖꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯔꯥꯖꯦꯟꯅ ꯌꯥꯔꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯇꯣꯃꯥꯜꯅ ꯇꯝꯂꯞꯅ, ꯊꯧꯕ, ꯏꯆꯥꯒꯤ ꯋꯥꯐꯝꯁꯨ ꯄꯨꯝꯅꯃꯛ ꯌꯥꯔꯦ꯫ ꯊꯧꯕꯗꯨ ꯋꯥꯔꯧꯅ, ꯕꯕꯥ, ꯑꯩꯅ ꯕꯕꯥ ꯅꯨꯡꯁꯤ ꯈꯪꯕꯅ ꯕꯕꯥꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯥꯟꯅꯕ ꯑꯩ ꯋꯥꯔꯧꯏ, ꯇꯁꯦꯡꯅ ꯋꯥꯔꯧꯗꯕ ꯉꯝꯗꯦ꯫ ꯃꯈꯥ ꯇꯥꯔꯝꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯇꯣꯃꯥꯜ ꯄꯥꯈꯠꯅ, ꯁꯥꯍꯦꯕ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯁꯤꯕꯣ? ꯃꯁꯤꯕꯨ ꯆꯠꯅꯕ ꯌꯥꯕ꯭ꯔꯅꯦ? ꯀꯔꯝꯅ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ? ꯃꯁꯤꯕꯨ ꯆꯨꯝꯂꯤꯗ꯭ꯔꯣ? ꯇꯣꯃꯥꯜ, ꯑꯩ ꯊꯥꯖꯩ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯂꯨꯍꯣꯡꯕꯁꯤꯗꯪ ꯌꯥꯔꯛꯂꯤꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯍꯥꯟꯕ ꯈꯨꯗꯝꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯒ꯭ꯌꯥꯟ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯆꯨꯝꯒꯅꯤ꯫ ꯍꯣꯏꯗ ꯁꯥꯍꯦꯕ, ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯆꯔꯁꯅꯤ, ꯑꯗꯨꯕꯨ ꯃꯩꯗꯤ ꯁꯥꯔꯤꯉꯩ ꯏꯠꯄꯅ ꯆꯨꯝꯒꯅꯤ꯫ ꯊꯧꯕꯒꯤ ꯃꯇꯧꯃꯛꯅꯤ, ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯇꯝꯕ ꯉꯝꯗꯦ꯫ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯇꯥꯕꯅꯤ, ꯃꯕꯨꯡꯗꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯌꯦꯡꯕꯤꯅꯕ꯫ ꯊꯧꯕ ꯀꯥ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯁꯥꯎꯅ ꯂꯤꯠꯂꯝꯕ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯨꯅ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯂꯨꯍꯣꯡꯕ ꯈꯪꯉꯤ, ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯛꯄꯤꯒꯅꯤ꯫ ꯖꯀꯣꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯏ꯫ ꯐꯣꯟ ꯌꯥꯗ꯭ꯔꯕꯗ ꯊꯨꯅꯃꯛ ꯐ꯭ꯔꯦꯁ ꯑꯣꯏꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯖꯦꯟ ꯂꯩꯁꯥ ꯍꯣꯏꯗ ꯂꯥꯛꯏ꯫ ꯂꯩꯁꯥ ꯁꯨꯃꯥꯡꯗ ꯀꯨꯝꯖꯔꯛꯏ꯫ ꯄꯥꯕꯨꯡ, ꯕꯦꯝꯃ, ꯏꯃꯨꯡꯗ ꯆꯪꯁꯤꯔꯣ? ꯄꯥꯕꯨꯡ, ꯗꯗꯥꯗ ꯂꯥꯌꯦꯡꯕꯒꯤꯗꯃꯛ ꯑꯩꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯄꯥꯕꯨꯡ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡꯒꯤ ꯏꯆꯥꯒꯤ ꯃꯔꯝ ꯀꯌꯥꯗꯣ ꯗꯗꯥꯕꯨ ꯈꯪꯍꯟꯕꯤꯒꯅꯨꯀꯣ꯫ ꯏꯄꯥꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯃꯈꯣꯏꯁꯨ ꯂꯤꯌꯣꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯂꯤꯌꯣ, ꯄꯥꯕꯨꯡ, ꯊꯥꯖꯗꯅ ꯆꯪꯕꯤꯔꯛꯎ꯫ ꯂꯤꯌꯣꯒꯤ ꯃꯅꯥꯛ ꯑꯣꯏꯅ ꯐꯝꯊꯩ꯫ ꯑꯌꯤꯡꯕꯤꯁꯨ ꯆꯪꯂꯛꯇꯨꯅ, ꯂꯩꯁꯥ, ꯅꯕꯣꯛ ꯃꯅꯤꯡꯗ ꯂꯩꯍꯧꯕꯅꯤ, ꯀꯧꯔꯛꯎ꯫ ꯂꯩꯁꯥ ꯊꯣꯛꯈꯤꯕꯒ ꯔꯥꯖꯦꯟꯅ, ꯏꯕꯨꯡꯉꯣ, ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯤ ꯀꯝꯗꯧꯔꯦ? ꯑꯗꯨꯝ ꯂꯩꯔꯤꯗ, ꯄꯥꯕꯨꯡꯅ ꯊꯥꯖꯗꯅ ꯂꯥꯛꯄꯤꯕꯕꯨ꯫ ꯑꯌꯤꯡꯕꯤ ꯇꯧꯐꯝ ꯈꯪꯗ, ꯁꯥꯍꯦꯕ, ꯑꯩ ꯆꯥ ꯂꯣꯟꯖꯔꯛꯀꯦ꯫ ꯂꯣꯜꯂꯨꯔꯅꯨꯗ, ꯀꯣꯟꯅ ꯆꯥꯕꯨ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒꯗꯕꯁꯤꯗꯤ꯫ ꯃꯦꯝꯃꯁꯨ ꯆꯪꯂꯛꯏ꯫ ꯔꯥꯖꯦꯟꯅ, ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯂꯩꯁꯥꯕꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯦꯝꯃꯗꯣ ꯉꯛꯅ, ꯍꯥ, ꯑꯩꯒꯤ ꯏꯁꯨꯕꯣ? ꯂꯤꯌꯣꯁꯨ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯄꯥꯕꯨꯡ, ꯀꯔꯤꯕꯨꯅꯣ? ꯑꯩꯒꯤ ꯏꯆꯟꯕꯨ ꯄꯥꯕꯨꯡꯒꯤ ꯏꯃꯧ? ꯃꯥꯅꯤ, ꯇꯁꯦꯡꯅ ꯂꯩꯁꯥꯁꯤ ꯑꯍꯥꯟꯕ ꯎꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯏꯃꯧꯗꯣ ꯐꯪꯂꯕꯣꯏ ꯈꯟꯈꯤ꯫ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯟꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ, ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯐꯤꯕꯝꯁꯤꯒ꯫ ꯂꯩꯁꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯖ ꯂꯤꯌꯣꯕꯨ ꯌꯦꯡꯉꯤ꯫ ꯔꯥꯖꯦꯟꯅ, ꯂꯤꯌꯣ, ꯑꯇꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯟꯒꯅꯨꯗ, ꯑꯩꯈꯣꯏꯅ ꯅꯤꯖꯔꯤꯕꯁꯤ ꯑꯩꯒꯤ ꯏꯃꯧ ꯏꯆꯥꯅꯨꯄꯤ ꯑꯁꯤꯇꯅꯤ꯫ ꯍꯣꯏ, ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕꯁꯨ ꯈꯪꯏ,
ꯌꯨꯝꯗꯨꯗ ꯂꯩꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯍꯟꯒꯅꯤ, ꯃꯈꯥ ꯇꯥꯕ ꯃꯍꯩꯁꯨ ꯇꯝꯍꯟꯕꯤꯒꯅꯤ, ꯏꯃꯧꯅ ꯇꯧꯒꯦ ꯈꯟꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯇꯧꯍꯟꯒꯅꯤ, ꯏꯄꯥꯗ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯍꯩ ꯉꯥꯛꯅ ꯆꯠꯂꯛꯀꯅꯤꯀꯣ꯫ ꯂꯤꯌꯣ ꯃꯆꯟꯗ ꯌꯦꯡꯗꯨꯅ, ꯆꯟ, ꯂꯩꯁꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯌꯤꯡꯕꯤꯅ꯫ ꯂꯤꯌꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕꯅꯤ ꯑꯌꯤꯡꯕꯤꯁꯨ꯫ ꯂꯩꯁꯥꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕꯅꯤ, ꯏꯁꯣꯔꯅ ꯃꯥꯒꯤ ꯂꯥꯏꯕꯛ ꯁꯦꯝꯕꯤꯔꯛꯄꯅꯤ, ꯋꯥꯐꯝꯗꯨ ꯌꯥꯈ꯭ꯔꯣ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯁꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯂꯣꯏ, ꯏꯃꯥ ꯊꯥꯖꯩꯌꯦ, ꯌꯨꯝꯗꯨꯗ ꯂꯩꯁꯥ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯒꯅꯤꯌꯦ꯫ ꯂꯤꯌꯣ ꯃꯆꯟꯗ ꯌꯦꯡꯂꯛꯏ꯫ ꯆꯟ, ꯍꯥꯏꯌꯨ, ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯗꯗꯥꯗꯤ ꯀꯔꯤ ꯈꯜꯂꯤꯒꯦ? ꯄꯣꯛꯂꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯕꯤ ꯑꯩꯒꯤ ꯆꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯕ꯫ ꯃꯁꯤꯒꯤ ꯈꯣꯡꯐꯝꯁꯤꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯋꯥꯐꯝꯁꯦ ꯌꯥꯈ꯭ꯔꯣ ꯆꯟ? ꯍꯣꯏ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯤꯌꯣ, ꯄꯥꯕꯨꯡꯒꯤ ꯋꯥꯍꯩꯗ ꯅꯪꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯥꯖꯔꯛꯈꯤꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃ, ꯍꯧꯖꯤꯛ ꯐ꯭ꯔꯤꯗ ꯂꯥꯌꯦꯡꯕꯒꯤ ꯏꯄꯥꯅ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯅꯪꯕꯨꯁꯨ ꯍꯥꯟꯅꯒꯨꯝ ꯆꯠꯍꯟꯕ ꯉꯝꯅꯕ ꯄꯥꯕꯨꯡꯅ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤꯀꯣ꯫ ꯂꯤꯌꯣꯗ ꯇꯞꯂꯛꯅ, ꯄꯥꯕꯨꯡ, ꯃꯗꯨꯒꯤ ꯁꯦꯜꯐꯝ ꯑꯩꯉꯣꯟꯗ ꯂꯩꯔꯛꯂꯣꯏꯗ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯆꯟꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯖꯈꯤꯕꯗꯣ ꯃꯗꯨꯇꯅꯤ꯫ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯖꯔꯁꯅꯨꯗ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯕꯨꯁꯨ ꯋꯥꯍꯟꯕ ꯄꯥꯝꯗꯦ, ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯆꯟ꯫ ꯂꯤꯌꯣ, ꯇꯁꯦꯡꯅ ꯅꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯎꯕꯗ ꯕꯕꯥ ꯄꯦꯜꯂꯤ꯫ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯨ ꯕꯕꯥ ꯈꯪꯉꯤ, ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ꯫ ꯑꯗꯨꯕꯨ ꯁꯤꯗꯤ ꯑꯩꯅ ꯁꯦꯜ ꯄꯨꯊꯣꯛꯀꯗꯕꯁꯨ ꯂꯩꯇꯦ, ꯁꯔꯀꯥꯔꯒꯤ ꯃꯇꯦꯡꯅꯤ꯫ ꯅꯆꯟꯅꯁꯨ ꯅꯪꯒꯤ ꯈꯟꯕꯗ ꯃꯥ ꯂꯩꯐꯝ ꯈꯪꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯅꯦ꯫ ꯃꯦꯝ ꯑꯗꯣ ꯍꯔꯥꯎꯅ, ꯂꯤꯌꯣ, ꯏꯁꯨꯕꯨ ꯆꯠꯄ ꯉꯝꯂꯒꯗꯕ? ꯑꯌꯤꯡꯕꯤꯅ, ꯁꯥꯍꯦꯕꯀꯤ ꯇꯧꯕꯤꯃꯜ ꯑꯩꯈꯣꯏ ꯀꯥꯎꯖꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯈꯔꯇꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯕꯗꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯆꯣꯡꯊꯣꯔꯛꯂꯤꯕꯅꯤ ꯑꯩ꯫ ꯑꯊꯨꯕ ꯃꯇꯝꯗ ꯅꯪꯕꯨ ꯂꯥꯌꯦꯡꯕ ꯁꯣꯏꯗꯅ ꯄꯨꯒꯅꯤ, ꯄꯨꯝꯅꯃꯛ ꯇꯥꯟꯅꯗꯨꯅ ꯂꯣꯏꯔꯕꯅꯤ꯫ ꯗꯦꯜꯂꯤꯗ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯗꯨꯒꯤ ꯑꯣꯄꯔꯦꯁꯟꯗꯨꯗꯤ ꯑꯁꯤꯗ ꯇꯧꯕꯁꯨ ꯉꯝꯂꯣꯏ꯫ ꯃꯗꯨ ꯂꯣꯏꯔꯒ ꯊꯥ 3ꯃꯨꯛ ꯇꯥꯏꯝ ꯊꯦꯔꯥꯄꯤꯒꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯑꯥꯗ ꯆꯠꯊꯔꯅꯤ꯫ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯅꯕ ꯇꯧꯁꯤꯀꯣ꯫ ꯂꯤꯌꯣꯗ ꯇꯞꯂꯞꯅ, ꯄꯥꯕꯨꯡ, ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯌꯨ꯫ ꯃꯆꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ, ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯆꯟꯅ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯆꯠꯈꯤꯕꯗꯣ ꯑꯩ ꯎꯕ ꯄꯥꯝꯃꯤ꯫ ꯂꯩꯁꯥ ꯃꯆꯤꯟ ꯑꯅꯤꯗꯨ ꯆꯤꯛꯁꯤꯟꯅꯗꯨꯅ ꯈꯥꯡꯂꯤ ꯂꯤꯌꯣꯅ꯫ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯃꯄꯣꯛꯁꯤꯗ ꯆꯟꯅ ꯃꯐꯝ ꯈꯪꯅ ꯂꯩꯍꯧꯏ ꯈꯪꯂꯕꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯒꯅꯤ꯫ ꯗꯗꯥ, ꯔꯥꯖꯦꯟ ꯍꯔꯥꯎꯅ, ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯨ꯫ ꯂꯨꯍꯣꯡꯕꯒꯤꯗꯤ ꯅꯈꯣꯏ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯑꯩꯕꯨꯁꯨ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯏꯃꯧꯗ ꯅꯠꯇꯦ, ꯏꯆꯥ ꯅꯤꯡꯉꯣꯜꯁꯨꯅꯤ, ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯧꯒꯅꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯅꯗꯦ ꯂꯤꯌꯣꯅ꯫ ꯄꯥꯕꯨꯡ, ꯆꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯨꯅꯕꯨ ꯑꯩꯒꯤ ꯆꯟꯁꯤ ꯅꯨꯡꯁꯤꯕꯤꯕ ꯉꯝꯂꯛꯀꯗ꯭ꯔꯥ? ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ, ꯀꯔꯤ ꯇꯧꯔꯤꯕꯒꯦ? ꯂꯩꯁꯥ ꯄꯥꯈꯠꯅ ꯔꯥꯖꯦꯟꯗ ꯌꯦꯡꯂꯛꯏ, ꯑꯌꯤꯡꯕꯤꯁꯨ ꯁꯣꯔ ꯊꯤꯡꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯁꯥꯅ ꯌꯥꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯅꯤ, ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦꯗ꯫ ꯌꯨꯝꯗ ꯑꯩꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯕꯛ ꯇꯧꯔꯣꯏ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯗꯣꯔꯦ꯫ ꯂꯤꯌꯣꯗꯣ ꯍꯔꯥꯎꯅ, ꯄꯥꯕꯨꯡ, ꯑꯩ ꯊꯥꯖꯩ, ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯄꯥꯕꯨꯡꯒꯨꯝ ꯄꯨꯛꯆꯦꯜ ꯆꯥꯎꯔꯝꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯀꯨꯊꯤ ꯌꯦꯡꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯡꯅꯕ ꯍꯥꯏꯕꯗꯣ ꯑꯩ ꯁꯤꯜꯂꯛꯂꯒꯦ꯫ ꯃꯦꯃꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯖꯔꯛꯏ꯫ ꯏꯅꯦ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯃꯨꯛ ꯌꯧꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ, ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ꯫ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯏꯅꯦ, ꯂꯤꯌꯣꯒ ꯑꯀꯨꯞꯄ ꯃꯔꯣꯜꯗꯣ ꯇꯥꯟꯅꯕꯤꯍꯧꯔꯣ, ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯒꯦ꯫ ꯂꯩꯁꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯂꯩꯁꯥ, ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨꯀꯣ, ꯌꯨꯝꯗꯨꯗ ꯏꯆꯥꯒꯤ ꯈꯣꯡꯐꯝꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯔꯥꯖꯦꯟ ꯍꯣꯏ ꯊꯣꯛꯈ꯭ꯔꯕꯗ ꯂꯤꯌꯣ ꯇꯞꯂꯞꯅ, ꯆꯟ, ꯁꯤꯗ ꯐꯝꯃꯨ꯫ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯐꯝꯊꯖꯩ꯫ ꯃꯇꯧ ꯀꯔꯝꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯣ? ꯍꯥꯏꯌꯨ, ꯊꯃꯣꯏꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯩ ꯑꯗꯨꯃꯛ ꯐꯥꯎꯔꯤꯌꯦ꯫ ꯑꯌꯤꯡꯕꯤ ꯄꯥꯈꯠꯅ, ꯀꯔꯤꯕꯨꯅꯣ ꯅꯪꯅ ꯆꯤꯡꯅꯔꯤꯁꯤꯕꯣ ꯂꯤꯌꯣ?
Mama, madubu khangladi aina chanda hangkigadra. Hayu chan, nangbu luhongbase nasana yaninglabra. Hoi dada. Nupadubu khangbro, thengnakrabro, hayu, kamdaugi. Awabadu losinja maithongda noglai. Dada, ai khangi. Dada hayu koiganu, kamdauba mino, kamaina taugi. Dada na hospital da lairingai, aikoi kanana sukhangda, aikoi gi iting yamna pangbirami. Gyan yamna tai, migi taubimal phasana khangi. Leo harauna machangi makukta nanthajai. Nangna mafam khangna laikhrabada, dadagi watpa karisu laite. Aigi laibak phabani, nang siyumduda laikhiba haibase. Dada, ai thabak loisiloge. Loisinjaruru. Laisa hek thokhibaga Leona. Mama, Bobo, aikhoina lauriba phirepse lande ko. Me mana asukuna aidi gyan tadre. Adubu mi dudi yam phai. Matam kuina dagi miyamna yari. Awaba phajana khangi haina su taine. Thamoida thajaba amadi aduma phauri. Ayingbina. Leo henjina khanganuda. Jingnabasu thamganu. Hospital da makhoigi tawbima loina khangkhre. Nangbu gari na thengzilamba misaktudi laikhidre. Adubu mapa macha changdana ahin tumdaba kai hotna jakhibani. Ima thajaye leisa yumduda nungaina laikhini haiba. Ima ai hojikti jingnaba pomba kokle. Tasengna ngasidi thamoise pungpen pele. Ai gi chan nungaina laikhragani. Magi awaba pomba loikhre ko. Thongjindagi lona tariba mabunggi wahaiduna hena thamoi chakna machin menja maning tamna chen thorai. Khangba ngamde hi kablai. Dada, aibu waroganu ko. Ai dada kari so haijaba ngamdre. Kari gumba wari se dada na khanglaglaba. Ai na kari oigani. Dada, ai yamduda nongai na laigadaba manbro. Misakto kanano khanglabo. Nate, dada na khangba yade. Ai gi punsi kari no khangde. Dada na hanagum chatpa ngamba sitani ai gi pandamde. Somdana thauba sauna. Isagi punsibu, isana lepchaba ngamdaba. Jakuna. Ngawbro noina padumo, mathong maram khangdaba nupi amabu hekta pusilaga luhongo kai. Punsi sibu phagi pharang dauna. Iyam kaida, matik hek charabani nangna hairamlibaduna. Khabana. Nate, kanano khanglaba nupidubo, masa kamain taurage. Haisak, maming phauba khangde, oijaramni kanano ma, laman khunggadaba mi. Jakuna. Noina pada yam wahe yam pakte phagi dum tae balu hongbabu nayu nupido kayam kuina leba ngambano do yengu adubu ma masa khangdokpana pharoidrane yaye dushu nupidu gi lepam hanglo kanano do khangdoknaba aingonda dhairakam hoye aikoi tarokise atubu matamda leisa amadi thauba luhongnaba matam lepnari noma jaku amadi khaba leisa bu masa khangdoknaba lakle Mingonda hangduna laisagi thongal mayada lepduna lay khabana sangmana phadro thobagi mamanabanina ko khara loire Jakuna hai masa khangna basinate kari noi khoina changluraga haidusibo ihe awara pa lai librana hangbala ko ni ko khara loire kaino lo namdana Jakubu chingsinduna pusili mangolda ayingbi pochai simduna leirambadagi Jaku hoi urabada ibungo hoina kana Jakuna ine akhoi thobagi mamanabani phamo sida tuldo thangdokli icha sing lakpabu thobana kari awarpa hanguso haina tharakpa sahibna kari suwat handreda hauji phobagi di awatpa kari su laitre tanjadu da leisa imungdagi tholaktuna mama dadanam tala oye Jaku amadi khaba leisabu urubada ngakna maya kana yengi ayingbina nabung singlakli ne chanaba kari no semauko hairam laga imung changki leisa mai leiduna yenglakpa matamdadi ngakna aibu ukhragum ichan uram khiroida aikhoi ngasina hanbani nang urise ichan ni kari awar pa legi hangu chona baina tharakpani kari sulaiteda adani khoi mung chalukhige ko Fuk abutuna chaki, laisa di matawduna ngakna yengduna lehawi.
ꯑꯩꯕꯨ ꯎꯈꯤꯕꯒꯨꯝꯁꯨ ꯇꯧꯏ ꯀꯥꯏꯗꯅꯣ ꯊꯦꯡꯅꯈꯤꯕꯗꯨꯕꯣ ꯖꯀꯨꯒ ꯊꯦꯡꯅꯈꯤꯕ ꯉꯥꯡꯅꯈꯤꯕ ꯋꯥꯉꯥꯡ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯆꯥꯛꯅ ꯑꯣ ꯃꯣꯏ ꯑꯣꯏꯔꯕꯣꯏꯔꯦ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯏ ꯖꯀꯨ ꯊꯣꯡꯒꯥꯜ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯑꯁ ꯀꯔꯤ ꯃꯇꯧꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯈꯥꯕꯅ ꯑꯥꯏ ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯨꯔꯣ ꯀꯩ ꯈꯨꯐꯖꯅꯣ ꯑꯗꯨ ꯅꯨꯄꯤꯗꯨꯕꯣ ꯊꯧꯕꯒ ꯂꯨꯍꯣꯡꯕ ꯑꯁ ꯖꯀꯨꯅ ꯃꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯈꯜꯂꯣ ꯅꯨꯄꯤꯗꯨꯕꯨ ꯊꯧꯕꯒ ꯂꯨꯍꯣꯡꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗ ꯀꯥꯏꯗꯒꯤ ꯃꯣꯏ ꯃꯄꯥꯗꯨꯒꯤ ꯁꯛꯇꯥꯅꯤ ꯂꯨꯍꯣꯡꯕꯗꯤ ꯁꯣꯏꯗꯅ ꯍꯣꯡꯈ꯭ꯔꯅꯤ ꯀꯝꯗꯧꯅꯤ ꯈꯥꯕꯅ ꯐꯔꯦ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯊꯧꯕꯅ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯁꯅꯨ ꯃꯥꯅ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯈꯪꯂꯛꯇ꯭ꯔꯤꯉꯩ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯤꯟꯈꯤꯕ ꯇꯥꯕꯅꯤ ꯅꯛꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ ꯌꯥꯅꯤ ꯆꯠꯂꯥꯎ ꯑꯥꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯊꯣꯛꯄ ꯃꯈꯨꯝꯂꯨꯔꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯧꯕꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯒꯥꯔꯤ ꯊꯧꯔꯛꯂꯤ ꯊꯧꯕꯁꯨ ꯃꯣꯏ ꯎꯔꯕꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯀꯝꯗꯧꯔꯦ ꯚꯥꯏ ꯑꯅꯤꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯊꯧꯕꯅ ꯀꯩ ꯅꯣꯏ ꯇꯨꯃꯤ ꯂꯩꯔꯤꯗꯨꯕꯣ ꯀꯝꯗꯧꯔꯒꯦ ꯅꯨꯄꯤꯗꯣ ꯈꯪꯂꯛꯑꯕ꯭ꯔꯥ ꯍꯥꯏꯕ ꯈꯥꯕꯅ ꯑꯁ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯩꯕꯣ ꯖꯀꯨꯗ ꯁꯥꯎꯅ ꯅꯣꯏ ꯅꯄꯥꯗꯨꯕꯨ ꯃꯃꯤ ꯇꯥꯡꯕ꯭ꯔꯣ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯥꯕ ꯊꯧꯕꯗꯣ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯆꯥꯕ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯑꯉꯥꯎ ꯑꯐꯩꯗꯨꯝ ꯅꯣꯏ ꯅꯄꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅꯅꯦ ꯒꯥꯔꯤ ꯊꯦꯡꯖꯤꯜꯂꯨꯔꯒ ꯃꯕꯨꯡꯒꯤ ꯑꯁꯣꯛꯄ ꯃꯦꯟꯅꯕ ꯍꯣꯠꯅꯕꯗ ꯍꯣꯡꯕꯤꯅꯤꯅ ꯋꯥꯁꯛꯄꯅꯤ ꯍꯥꯏꯌꯦ ꯃꯕꯨꯡꯗꯨ ꯆꯠꯄ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯅ ꯃꯆꯟꯗꯣ ꯅꯪꯉꯣꯟꯗ ꯍꯦꯛ ꯄꯤꯕꯅꯤꯗꯅ ꯊꯧꯕ ꯁꯥꯎꯅ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯁꯦꯠ ꯑꯣ ꯍꯟꯗꯛꯀꯤ ꯑꯦꯛꯁꯤꯗꯦꯟꯗ ꯁꯣꯛꯑꯦ ꯍꯥꯏꯕ ꯃꯤꯁꯛꯇꯨꯅꯤꯅꯦ ꯈꯥꯕ ꯄꯥꯈꯠꯅ ꯅꯪ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯣ ꯃꯄꯥꯗꯣ ꯈꯪꯕꯤꯔꯣ ꯑꯩꯅ ꯊꯦꯡꯖꯤꯜꯂꯨꯕ꯭ꯔꯣꯗꯣ ꯊꯧꯕꯒꯤ ꯋꯥꯍꯩꯗꯨꯗ ꯖꯀꯨꯅ ꯑꯗꯨꯅꯦ ꯅꯪꯅ ꯊꯦꯡꯖꯤꯟꯗ꯭ꯔꯒ ꯑꯉꯥꯎ ꯑꯐꯩ ꯅꯨꯄꯤꯗꯣ ꯅꯪꯅ ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣꯕ ꯃꯁꯛꯃꯛꯅꯦ ꯃꯨꯁꯨꯛ ꯍꯦꯛ ꯃꯨꯔꯗꯅ ꯃꯌꯥꯅ ꯃꯌꯥ ꯆꯧꯔꯤꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯃꯌꯥꯝ ꯃꯥꯡꯗ ꯑꯗꯨꯕꯨ ꯅꯇꯨꯅꯤꯅ ꯀꯃꯥꯏꯅ ꯎꯠꯇꯣꯏꯅꯣꯕ ꯊꯧꯕꯅ ꯕꯕꯥꯗ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯈ꯭ꯔꯁꯨ ꯃꯥ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯅ ꯋꯥꯁꯛꯂꯤꯁꯤꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗ ꯃꯥꯒꯤ ꯂꯩꯐꯝꯗ ꯊꯝꯈꯤꯅꯤ ꯖꯀꯨꯒ ꯈꯥꯕꯒꯗꯤ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯃꯥꯕꯨ ꯃꯤꯌꯥꯝꯅ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯥꯟꯅꯔꯕ ꯅꯠꯇ꯭ꯔꯥ ꯈꯪꯉꯤ ꯑꯩꯅꯁꯨ ꯀꯩꯗꯧꯔꯛꯄ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯎꯠꯄ ꯇꯥꯔꯦꯗꯅ ꯈꯥꯕꯅ ꯇꯧ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯨꯅꯨ ꯃꯆꯥꯁꯤꯗꯕꯨ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯥꯒꯤ ꯏꯖꯠꯀꯤꯗꯃꯛ ꯚꯥꯏ ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯥꯟꯇꯤꯗ ꯉꯥꯛꯇ ꯂꯩꯒꯦ ꯄꯣꯠ ꯄꯨꯔꯛꯑꯣ ꯖꯀꯨꯒ ꯈꯥꯕꯒꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯍꯟꯈꯤ